mayam taramna okchari. Fact number 1 da ngasi dagi chahi taramukki mamangda mobile phone gi battery asi lauthok laujun yaba mobile phone am oirami mayam su ningsing birangbani aikhoi gi khutta gi mobile phone asi taba matamda phone gi body na tonga na battery na tonga na adubo hawjiki smartphone singi battery asi lauthokpa yahande aikhoi gi smartphone gi battery asi lauthok ke haiba taragadi phone bu faktok laga lauthokpa tai adubo hangba yaba wahangdi masige maram sing asi karigenu haibada hawjikan gi smartphone sing asi yamna pai amasung yamna slim oil karigumba masida battery lauthok laujin hapa taragadi battery amasung body gi marakta gap khara lairakani maram asini smartphone sing asi slim oil ba yaroi maram asina yamna chekshina compact oine tight tawbani mayamna su khangbirangbani hawjikan gi smartphone sing asi ayambana waterproof loina oinare karigumba battery aduna removable oiba hapa taragadi phone adu waterproof oiba yaroi masigi su mathakta Samsung na foldable oiba smartphone kayamaram su puthokre karigumba lauthokpa yaba battery hapa taragadi company asina family phone asigi design amasung shape asi piba yaroi maram sing asina hawjikal gi smartphone sing da lauthok laujun yaba battery sing haptribani fact number 2 the screen da uriba photo asi amuktang yengbiu masida blue machu amasung bronze machu gi usek khara tongliba asi usek sing asi majati amatani masigi usek makhal asi grandala usek kawi masigi blue color gi usek sing asina labani aduga bronze color gi usek sing asina among ngaktani fact number 3 da angang sing ne yamna pamna chanariba candy maton thangma sharukta yauriba hole asi karigi damakta hablakpano masigi maramne lollipop factory da hanbada lollipop sarakpada mahidagi sarakpani aduna ahoba makhul asida mahising asi famjil hanbani aduna masigi stack asida yauriba hole asina lollipop pu yamna chekshulna nafsinduna kanna leinaba damaktani karigumba lollipop ki stick asida masigi hole asi yaudaba taragadi angangsing da umba horakpada chothoraktuna soidana makhada tarakani aduna masigi hole asi haplibani fact number 4 da birsha borun kaubi masigi chahi tarani thoi shurobi asi mahakna pukchingai matamda mamagi mabuk manungda leirikan matamda thabaki sharu polang amasung pukki masal sing ayambana fajana yaurakhide masina maram organupi macha asigi hat asi supnategi unsana kuplaga lei aduga thabaki mapanda thorai mahakna mahaki hat asi protect tawnaba damakta chest covering guard season fact number 5 da hawjikan gi matamna mioibagi thabuk thoram khudingma robot mahut loina sinara adubu mayam khangbibra robot haiba wahai asi jack ki robot ta haiba wahai asi dagi lakpani aduga masigi arthade forced labor haibani mayamna aigi channel asi bodung sibidu like amadi comment subscribe tawbiramu